Manipur COVID-19 Sandokpa Thingnaba Amadi Masidagi Lokalakpa Chaching Thoran Oina Lockdown Lokokibana Maram Oiraga Housing Mag Rimski Blood Bank Jenimski Blood Bank Amadi Caesar Hostalgi Blood Bank ta E Wat Pagi Kudong Chadaba Lerekli Tuan ba Loop Sing Organization Sing Amadi Lanai Oina E Pinamba Sing Adu Hauyukti Chatokashinda Kudong Chadaba Lerekpa Amadi E P Singasu Mokoina E P Batal Matamda Police Tengnabada Mokobu detain to Bunachimokia Si Labadagi High Blood Bank Sing Ashida E people Lep Kibana Manipur Hojo Igi Orpa Lakpa Yabagi Mi Pibalady. Koi Hojit Blood Bank Sing Ashida Igi Awarpa Makoi Mayok Naba Horabli Masigi Maram Singsi when a voluntary blood donor organization Mayam Hamusumokoi member Sing Hamusum voluntary donor Kudimak Satok Sessin Kudong Zada Mayok Naba Horabla Okoigi Igi Stoke Ashida Momanogi Handarabli Kogi Blood Bank Kudimak Asi Kogi voluntary donor groups in Asi Choba contribution Namana Akoina Salaiba Namuni the Maruina Koi Maniputa Labor Helping Hands Lifesavers Samsung Saturday Sansan Mayamana which is regularly blood donate to Pasina Koina Nasi Hospital Sida Samsung Anavas in Nasigi when our Pasi Mengapak Namuni Koi stop the easy and the Wasilapa Aduga Igi demand the Adum Lena Koi the Gi blood bank the Gi Idi Aduma Koina Bigi Bamagi Darga Dumatumina Aduga replacements in Laktavanina Akoi the negative balance Maktum Lapa Hortly. Blood bank blood stock name aduga in general we blood condition su kharadi hande logo na dungsi adugo tangai phadana e kap to ya da anabo kharadi lai samna ha thalassemia hemophilia leukemia ni patient mayam ama chang nai na e kap to ya da kaya ama le mokoi sigi darkar le e sigi mathakta ekoi gi angam na bada e hada bada janisa kaya ama gi uchi kana wana da e kap to ya da marwai na hari condition khara asidi tangai phadana koi prepare to the year. We curfew pass as if Hungdabana Marum or the now, with blood banking, Timnasu, Mapana Satoga e collections, Namdre, Aduga. Individually, blood bank the Laga, beginning ba, the voluntary blood donors in Su, the man Laga, the blood bank the EPV Kurumsawashi, like habitat. Awana Taraba Singbu, Tingbang, Pinabudam the Shem Kiba, Helping Hand for People, Manipur Hariba Loop Asana, National Blood Transfusion Council Gi. Chanakangon Makada, Jenims, Rims, Amadi, Caesar Hostalda, Chang Nana, E. Piramki, Lorena Hokiba, Lockdown Tankak Ahum, Hariba Takak Ahum Adupawada, Punna, Blood Unit, Chamaga, Tragamapan, Piramki, Adubu, Housing Mag, Curfew Pass Kayama, Cancel Tokiba, Amadi, Nauna Curfew Pass Low Matamda, Home Department Dagi, Low the Bani Habinet Mokia, Lak Padagi, Tatokasan Dakudum Chadabakia, like Panamaram Werga, Hariba Loop Asisu, Blood Piba, Habadi E. Danto, Lip Kibana, Anabokayama, Kudung Chadabakiang, Mayonari, Lorena, Manipuri Lariba, Blood Bank, Ahumasi, E. Walak Pagi, Maramasumasin Oiri. Lockdown like Kibana Maram Werga, Tau Pona the Badagi, Awa Marapsida, Kuigi own expense that Mayami Mating Pang, Ruragi, Haidana, Tachabani. Punama Sigi Matakta, Hunter Ikang Hodana, Lockdown Asi Kankan Kansilapa, Amadi, Kuigi voluntary blood donor sing Asida, Kudong Chadabakea, my honore. Ana Layangi Tabak Asi essential service Nihai, Masiga Mari Lenava Tabak Kudima, curfew relaxation PBD. Hangjaningo Wapangdi, blood transfusion Asi essential service sing Dabra, Kayuma sing Lagadi, voluntary blood donor sing Asigi, free movement Pifam Talk Dabra Havasini. Matang Chida Tamjaning Wapamdi, concerned authority na voluntary blood donor sing Asida, no Magi Oiba, E. Pasama issue to Bigera, Natragana, E. Piba sa Piba Matamda, Ayet Papibi the Navasin Biu. Marai Baktirava, patient Kaya Sigi Kanbiraga, concerned authority na voluntary blood donor sing Gitamakta, alternative arrangement Amato view. Blood Bank Sing da Idi Nomogi, Mayang Tarakpa, Aduga. E. Matuta Bagi Changdi, Nomagi, Hengalak Pasina Maram Werga, Hausumak, blood cancer, not only Mushing the Amuki Hana Kutoncha Bakamari, Maruina Tuanba, Manu Balamdagi, Laktuna Infala, Layang Liba, Muaki Amadi, E. Wat Padagi, Hausuksu, Awabaki Mayonari. COVID-19 na Manipur da Awaba Cheting Kaya Fangli. Tanja Sida, Jenims da blood cancer patient, lying body, left and Chathazari. Blood cancer ki layang ba matamda blood asuki matik darkar le
patient party singna arrange tobo ngamba khoidi tawi moina ngamdaba mayamdi ayamba matamda voluntary donors mayamna mateng pangi covid na maram oiduna curfew lakpadagi voluntary blood donors singna chathok chasinda khudong chadaba khara leirakpadagi blood se free da piba ngamdabana blood cancer ki patient singna khudong chadaba kya mayoknari masigi damakta ayhakna lebaki authority da request ama khatang tokjage manipur da blood donation tobiriba akoigi voluntary blood donor mayambu chathok chasin ya hanbagi karigumba upaya matang sinbiyu blood bank singda I marang kay thamnaba amari tongan ba ana yaw matamda khudong chana bidamukta Ministry of Health and Family Welfare mai kay dagisu E people laklibo singbu chatpada khudong chana bidamukta makoida ayat papiganu haibagi ofam laikhabani du Manipur da E people lakpa sing maruina voluntary blood donor sing asida makoina chatpada khudong chana bidamukta akhanaba thorang ama pakhatpagi mamidi hojipuk tadri aduga nakal amarom da Manipur da leriba blood bank sing asi stock losilakpa matamda Manipur gi miyamna khudong chadaba amadi chawrang ma nagadori asigi sum mathakta corona virus kiringai cherakta I phangbana maram oiraga punsi kayama mangba yabagi akiba leriba si kok nabagi damak lengak na thuba matamda E people lakliba sing amadi tungan ba leiriba khogi voluntary blood donor gi organization sing asibu makhoi chappa matamda khudong chahanaba karigum thorang kharadi pakat pagi nangai fadaba leiri Camera person Chukham Subhash Kaluri na parom jari ba ai kitmayum Premchan Impact News Imphal